Makha chathajarakpa chapter sina mari suba chapter ni haujarage. Asai moina lakhibado adugi continuous ta. Nongyai sabuk lela phau ngarian chingthaki kabui khungi stai amadadi phausu langna bagi makol tari. Aidi akoigi nongalamdai sida chingi mi singse aisu chingda matam khara leirukanda adum ai chingi imanabi mayam matinei ada moisi yahu yang ngaleba aina aisu pungmari kitang alakpas sida kidaba matam sida mafam si Susampur dani aina leibas aduda aina imanabi ma laptabida maitei kunhai Susampur da tariba khungangse maduda ai angang oringai haitare angang oringai college tamingai da dum tarani gumba leithokpa yawe aduda ai marup mayam se marup se khara yamgal le adum mi se khangnaringai nungai bado adai duda moigi khunchida maitei khun leiraga hek thangnabada ka moigi khunchi leiba aduda ai manabi lei ada moidi chingdagi ching thakta leiba kangbu chingsina moi toti sing chokpa se ko saida yomnaga pusanba sinate moi di sandaram khakta moi toti sil leira kanda moi sing chokpa se ko di sanabun ga rang baga yam tawraga soi akoi su mapan toti gaina akoi huji pudi yung khuding da sing se pire adai du da moi gi toti sing chokpham se singdagi pipe ama gumba puthara kanda sandaramada sing si yai ada ai manabi singse moida manabi suyawi mama suyawi mane suyawi mayam se sing chokpa lakpa se khoi samsida wagi utong haitare adu pikthana hape ko samsida around about 15 to 15-16 muki utong si oramba ya ai masing makti thiraktre ada iduda moina utong du de sing si yara gane samsida mayum tana pukhatkiba yam nungsijani miyoibana survive tawagi mafam khudingmaki kaino se aduga adumain tawdana aisu khara kitang makoiga nungsinaba chanaba se ai imanabi mayam amasu lei ada ina wajawar ko matamda su drive hai batare moigi macha singsi ai inakta leini kaina lai lai se aina film cha singi hostel ama tawe film cha si sem ba si am darkar ne ai nungti gi counseling tawe moise noi smai hain to ko anu pana dwain to ra ga dine nang adaina hayu nang sondha ga nu sondara di mina to tam ai sum thengna ra sing se aina share tawe ai student sing do da more than 25 years mu ai admaina tawrame hojikti aina loisan gre adu matam du daina yam nungai ba punsi ama thengnai angang se different place ta gila akanda nungdang si da dinner loira kanda aina counseling he pi moise kharam di yawning da na kumtharak ta ba yawe aim fine to hawgal hali paisa nate punctuality tan da ba se sum tam bining dana sumai to basina matam du da su tribal angang sing se mari manga de adum yawe mayum manakta lebe school do adai du da ne mayum du dei ka ge haida da ne akhoi da la aga leiraga kajari poniko yam nungsi jani moina ai nungsi bei wana te da moin khalli duna mayum da leiraga di lai pa de da na ngang sing se ado hostel ni ga haraga di ada aina su khara kare haine isau sarai haiga tra adu khara tawbanina mama pa sing se na khara nungsi ba hai ta re ngonda adumain tawba punsi khara su leli chingi yor pasida ina ningsangakta sum panjabani aduna moise lae ngasagi la akanda thawai hingnana bagi macha kannana bagi ko yam phajaba moral ngakta ni sida piri se nongyai sabuk lela phawng ale yang chingthaki ka bui khun gi chidai amada phausu langna bagi makhon tari hai sida gine ai ngasai phai grido phausu langna bai se hujiki angang na khangamaroi sumban sida phau surami milgi cheng charam de ekhoi kai noida isa phate na aseng sum jani
aduga chakri ta akanda phausu base ai samang su sure phausu langna bai na ma lei ado hoji kana kari gum photo ga lei raga di thagat pi raga mayam che khangan bi bada yam nungai ne khale phau sumban je akhoi una sadoi ni aduga makhun ani hulle sumban duna sanga gana aduna makhun ani se mi mari suba yai somdani langna ba haisini ko ina haijai se aduga amamam ta suba su ya adumain tawdana langna raga adumain tawraga phau se akhoi gi chana ba ayuki hayeng chana ba nungdang chana ba kaidoba hapta gi sujan ba kaidoba se akhoi keno tawe akhoi gi di nungdang waram da oina sune ayong ta se kya sude aduga chingilam da dine aina leiruba chingilam du da ai se no pung marim khai ga ta ba dai da huju phawa da up till now ai mari makhai mari swai sida ai se adum aduga mit se pangthora ga di matam cham pamu dana ko ai thaba kai keno khara ta hoina ayong ta di wa su wa de aduna maram oidana ai sina ai Chochampur gi Maitai Khun gi kha pang na chalaga laibung ama le ibung do gi maming do mai kai nga pa haiba male ai khoiram jari aduna arapa mafam sidagi aina adugi manakta na chatpase chalaga aina ai imana bim lei betuda moisu hogala bra yenge na aidi ko aina khwai ngalle na khandana ne chaluraga na moidi sangtap amada ne moido name na sui aduga phau suba as moidi cheng se heta imung tangkhai duma paire le mi ne pung kya de suri no ai khangti hangjong de adumain taw dana as moi se maram ya mo jani singi mi sing siong ne akhoi di akhoi Maitai Khun da Maitai le ri ba mayam se manung sida moi phau surong ne thajade ado moi thongam ta hangdong na dri ado aisu akhoi Maitai Khun du da khoi magi mayum du da thole ado thola ga adain hum yumno na ba chat na ba do khoi gi chanam ne na adwan yum chatlu bane ado moi di yahau yang male aduga nga sai sing sokham du da su to mayam pura ga sing ya sing do dum lep tan dum tabi ne sing da gi chen tharak pa sing su male ai ba ta dre aduna adumain tawdana yamna phajaba sing mi sing sigi tandaba yam samjaba unasi haragana unasi sa si haragana sa si la ke haragana la ke la oi habse moi na khoi de yam hele na yam seng na ai hajage aina matam khara tin na pa da adu ta seng na ma Hijam Guna gi magi parasi da su chap chaba character se piram badu da ne aina ningsang jara ise ade sumai tawdana lak pasina pakhang phan leisa phan kai na mogi lei amuk su lepi pakhang phan yare pa kharana tumba yadra duna mai yang bu siauri mo yam chamba punsini marak ta arapada lamiena khekna khong lai lamiena khong bai di kai noi bu ne Manipur di ne nongan ba se yenda ayuki yenda angan ba hai ko yena khong pa matam se nonga le khangini aduga nongan ba se kwak na nongan ba le ba akhoi su kwak na di nongali adubu ghari ga sileram banate am nongning jane hojiki angang sing taraga na ghari se akhoi gi matam bhau ba ghari se ama leina bo honna ba yam plan ka tawe hojikan yam honge dana ko aduna ghari si leita bani na ne ko angang sa hodok pa ka mai hodok ke bu ne numit na mangon maya yoren he hogolo ne hai aduga yahu thengba mi se pompri hengma bi nongpo ya ho theng kai na kong ne madu yam chopa ming ne pompri hengma bi pompri ye di akhoi sumna ba phajup se pompri hai akhoi hukan di phajup se yam phaja ba ngak ta ko more hoi kari hoi samna ba da gi yam hong su phang da na phaja ba ngak ta lai re adu ma pompri kai do di hu ki ngang na di khanga roi pompri ye ji ka mai to ge bo khoi jam lai ram ba ko hu su lai ra ba pu ti adu ga chu hu yam phareng khale akhoi di chum uhora bani na ko ada pompri ye ji kai noi bu kanghan gum ba segai ra kan da ne adui manung da ne ikai da na hai ra ba da imai phane adagi ka chu yam yaw re segai ba ching ching hundok te ba ko adu ga ne phaju po na
yetum achawamna photla kanda dhamda da supado adugi do noi ura maroi hoji udre ai saba bokure udaba pompri ana pompri hingma bi edi kai no bo yau thengba mi sing se phajung manung du da leiraga ne makok to khoro ko la leiba do adune pompri hingma bi ai yamna tanba mi gi mingthoni yamdi athiba wahi dina taba aduna pompri hingma bi nongpo ga hauthe aduna gari se kya tare punga hujik punga ni pan ta dore tare nang lai tam karo kholo ase so many adu matam du da di yengkhong ahamba kwa khongen he awalo ne numina mangon maya yore ne aduga numit na waton lo me haraga di ayore pungma pantara ga tar pasena waton yoro pai di numit na waton yoro akanda matam lepi ne ba lai school ga so dum ling khatoi ni ko matam du de school ga se adum ka joi ni adumai tawdana khoi matam se adumai na khangna rame do hujikan da di khudang da gari yang na rami ai ma khoi matam da gari im lebi u ga na ngami ado hujikti gari ga du kya sinaba udre mobile am putho kanda ai samakso adu matam pung kya tare kai mo me thama lai nu yeng ba matam do matam gi du yaw da ya dam ni na aduna nong yai sabuk le la phau ngari yan ching thaki ka bui khun gi chingdai chidai amada phausu langna ba matam tari kai se akoi gi rice mill do aduga do phangdring gi wari da koi phausu ba raga sabado aduna su hakchang su yam phabjani sayang na harabda hujung matam leita bai wani marak ta ara padal lamye na khengna khongi edi nongalam daida yumda yokpa yanbana khonthang ye bagum na ogli to yanba khonga iba hak leraga pumsi sikre phausu langna ba makol ta khidre tamubi na porakpi ahal aduga tamubi ga ani de hujik phaw tumdri imanang di kari lamda leibano naming na kari kawi ipa imagi maming taraga khangbra yengsi khumlei ai hak nongthon bam ningon ni wangkhairak pagi lekai na ipamni iming na tamubi kawi aibu popa ipana nongthong ba kangjai heiba tamduda kangjai sanabagi sanabasi yang kuire ko Manipur kangjai aduga imana langlen tombi kawi wangkhairak pa lekai da aigi su ingai lerami chahi kumja yam khre tamda kumkhidaba maitei ningthau singsang khombana ningthau khubam thadokhiba matungda singsang khombana anouba ningthau lan man khibana dim hangna phambal tongai dagi maitei sing na kabui khunda kara khidre adi ningthau dugi character dune saisira phongdo ise karmai tawdana kabui gangbu singsina maitei kano da maitei singna kabui khunda kara khidri bano aduga kabui singna maitei khunda mari tanari no habetugi parenga mayam phajabam phongdo i khunda maitei lakpa ya roi phangba thoklabadi akan basera pira silemna khre aiwa haige nahang na thiri ba khulakpa adudi masa sikhi ba kui khre khulakpi da mangai re machanupi amatang leijaba tu su sikre maroi manau ta taramdre aidi khulakpi du marai bak thire machanupi su leigidre tamubi wa du tabada masara koksau bi ka khre khulakpana madudagi mafamda khulakpa adugi mafamda sangjarurage haina achauba samaga loinana lakjabani nupi obi mahausana mi pai thiganbi leifam khangkhidre mabu changjafam pidrabadi mai punsi siamna risky oiba yamna khudong thibani maikai mani maktat khrabagum ning khre mamit mana tathak le hairei khulakpa masale khidraba mamu madu susi khraba khulakpi mathanta ngairaba imadi karamna khang ima ipaga pokmina bani ai sumagi khundagini tangjafam thiduna khunchida lakpani adudi kamdauni ima khulakpi manakta na thinbige khulakpina na hakpu khanglam loidra khanglam gani ipagi mangaini khanglam daba thoklabadi namom chaktuna konbiu singda kaw kajage lokta kumjage nasu opisak asigi dama to always time mana masasi particular masasi pallaga hairise masadu nungsiba mama mapana machabu nungsibese kyagi matik nungsige haibese laman sikaktang paraga sodom khangmangangani khulakpi manak yaudrabadi yaudaba yadrabani nupi mak oiraba suma thona leibini karisu chingnaganu warabada
wana adum ngasi maksal horasi aigi di dai ba kini imana phai haibadu injage haufi seselo nakokta sampuragani ima isa luanglon tana thingani imana isa luanglon tana thingani khulakpigi yaudriba phawa natu namas tek haloi aidi mana loina safeguard tawni haina magi principle do singi kanoni moigi kai haini haigi ba wata moigi hongba leittabadu aduni man phongduis haubi ahal aduna masanu pi bu hogdokle mase manbi aduna phiroi phingam honghalle makhoi ahumak thorang loi khre haubi manawna pari nawa pobire huinau macha du su queen eli huinau cha du ginung sibam chu yauri parasida makhoi mayama mapal thongna rakle tanglo phana leisilak le thasi matungni atia gi makoi da thawam sana tagu tare ngalami khongjom no bidi thoklamdri ahalla duna chingchang konba khoyum laibu kaurami mamom sakpi adubu ngakpi senbiu haina khoram jala mamom sakpi adubu ngakpi senbiu haina khoram jarakle aidi isorbu ningbase isorda bhakti ama tawba habase si always time khoina thengnagani nupi marai ama helabi khutta ta paiduna mangda lamya lagle mari tholakle makha pangbarom da khungi sidai tamduna una khunna du thadok lamle pikla balambi ama phangle nungchu pangna sangsin khre sana khidra balambi mali mathang sangsin kiduna ngamba chingmai karakle pungnung wabana maithong khegum lang labi pungnung do waraga face is the index of mind kai to ki word ni man haise pangal sonbi tamubi mahaki di maril taklami nongdam thiba mapongna angamba chingmai phangbada sadau thongna karai ai tamubi siamna patient oiba nupini habse parasi sentence na phongduini waga noibema khara tamang mangaire angamba loiga dore kaya sangna sakadaba no ima lambi gi di changi asamba thirakli bani nongan ba matamda thungluba yai hawi manaw na masem gi khujeng paloine mathang karai tanglo thengba hingi lona koiba malang bana tapna khongdoi hulai akang bo una humduna lamai khona sitpana puningda ki ba pohali arapa da lamyena toina khonglai nupi manaw duna hodok lai ise maitei sana ko nungdo yamna phajai haina yengning khreda hoi phajai chekpan na koina khaido thanga ba chulai do loisang na kaya amani sidana draga urakani inaw sidi sidana draga urakani adu phajabala madu thadok tuna nungai rakta kari yenge lakliba yengban natene leirage lakpani nakhoi khwai gi marakta khoyum laina sembani nakhoi gi leibak asisu adudi nahak maitei oiraroidra haiba maitei oirabasu jingda leiba yaina yade khunbuna yaroi ahalla duna marak thalai maitei oiraroidawani apangbi umjumi oiraroidawani tamubina khumlai wari sa na lakpana lambi phana tension khre leimatak turel phangkhre angamba loira duna leite manaraba singse phanglakle awaba kharadi saphare singleba khaiba se sinido chatpagi loiba naiba nate arapada onba ngamdaba anakpana kyamna I khangdaba satna thena ma phangle khun yogadaba naklagle leite manaraba lamdam am phangi hai yorak labara ima wali bema nakpati naksilakle masidagi di sajat ahiraga di maitei marol ngangba yadre ko aidi ima hoigi marol di khangde kamdawni wa amata nganganu narol thokti haigadabani kanagumana hanglabasu namitna na choiganu tumina leigadaban hansana takpirin guide tawiriba hawina hana hangai karigino ima nangna khangpon ate bema nahaksu nasembu maitei ni haiba yade marol thokti haigadabani tumin leina khre satpadi lemnadi mangda leramba chingdum ado nakoina na thanamle mathang changsin khre napo mamagi mathangda angamba chingmai ama adudagi mathangda leite manaba lambi mathangda na thena ma asumna changsin khiduna tairen popi kabui khunna do na koina thanamle
tanglo phana leisin khre mahi lamjen tana bagum lak pada makhoi humang na pungsot chot le asai makhai makhoi gi tungda leiram bo huino macha du chat pangam laktre wa bana na he ba horak tamu bina pom khat pi le makhong adu pom khat le pop thok le ihang na hing sa le atia ge ngang phai yang khat ki bada khongjom no bi thoklam le madu uraga tanglo matang khang le tonga sai gi matam se khoi gari yang draga so sai gi khoi gi khang na ba sakti se adum iso na khang hali aina takta bani lambi asum ba chala bani no ma hena sangani khoi na han ba thengna ki ba khunna do tairen pokpi kawi aina asamba lambi lakpa chingai na yorak labani laptre singna napa napok anida sing napom anida ngairakle asai makai pangal warambi hojingna pungning warakle ne imadi karigumba khulak pina khangbiram drabadi soidana khanglam bayai sangja phampi drabadi kamdawba karigi piroi daba imana so haigani adubu hanagi khulakpa leiringai gi matik mangandi leikhidre do kharawana len batai asumna guide tawbire magi loksing takpire chana tumina chatte aigi wabana nuai bani aduta supam jare jingjao na pom ama lan thokre ama khakta mangai rakle nongan gada wonak lagle lambi chatpa mangam san khidre haina mayo silagle khungi panthong thengnare ahal aduna panthong adom la changlam dana chingkhang tamna kakhatli khulak pi gi mayum lomda nungai rakta kusamna na chaminai wa matangang na khidre yamna wana mafama do lan thoklabada laite mana balam phangle yum taba urakle mangda uriba yumdom pok ama tamjuna sangsle tamubigi pungning tayang ta soiba horakle yumdu phanglabada alladuna kori khulak pi makhoi gi maron da khumlai kanano aini thong hangu karigino asuk nganna thabak amagi ni mi ama lai nanak ta thilakpan thong hang dokle makhoi mari magi mungda sangsin khre kanano maitei nupi ni karigino maiteina nanak ta nacha sakna lege lakli bane kari maram gi kanano wangkhaira pale kai dagini tamubi da hayu takpire tamubi khulak pigi masak ubada soidre haiba khangle ayang ni ne ima tamubi nongthon ba kangje hebagi machani nahaki nanga nongthong pa jatra gi macha karigi no nang asublam na ima gi dalak padi napadi kamdauri ima su ipa su laire pak tan khre onthoida mapuk phabani da itado ima su ithanda mangai re do nata su leikhidre napa su leikhidre asi hairaga khulak pi mamitegi mapi sintarei haukraba matamgi wabu ngasita thoki bagumna nauna ningsinglakle matang kuina unakidraba tamgi mamom ado matha se na konbire singla tongbi imagi nakta lakpadi karigino ne bema sangja pham thirakli bani thawai hingnanaba nachu apisak asimatang taibang miram nasu apisak asimatang taibang mirak tinba ngamnanaba nongthon ba jatra kangje hiba mamomna singda mangai leiri haiduna thirakliba laiba phabani magi adu palemo karibu haisigine khulakpi egi imang khutna lamba phanglabini haidi imang khutna lamba phangbaidi yam ahalloiraba sahiyam sallaklaba haibani isin chatrabi di magi waga se kanam tana hanoraga di kana su kaya longna de dana aduni mana isin chatrabi haise maitei ga ngai sanaba su matamna ya khidre nahak poi gi nakta karamna thamla sige minai oiduna migi lukhak chaduna punsilen ga dabagi sarukta chingda ka aduna na khoi khwai gi marakta lejabana aigi laibo phabani khanduna lakchabani namomna ironi ran taklabini puroibaga kaina rabini aibu sangja pham pibiyu takpiyu ima pamda kumu kumjage singda kaw kajage nasu sigi damakta karigino nahangna napuroiba thadoktuna imagi da lakpati ipuroiba so ehaksu migi minaini
aibu pokpa ima ipana matam phatlaktrabada migi maran tonduna sigedabagi mahutta aina minai oibana phai khanjaduna sinakhibani lairaba anangba lepham leite taibang pan asida ipuroiba busu mafum khangdana tanthokre makoibu loina madugi mapukta mamombu mieng changbum urakpa kuirakle ipuroiba na atopam famda sina thokraga aihapu talak para chingnaduna aigi dharma ngak lunaba aduga aigi angang asimatang ipuroibagi khudam oina yoktuna minai oina taibang mikap thohallaroi haiduna nahakina nakta changjaphamni jage laksabani hairamlaga mapi chadum tare jingla tongbi mangai singna maru lukna awaba waridu tabiri khulapina machanupi manbidubu themjinbiduna hairei mibu minai oihali haiba sibu mibu sa oihanba natra tamubi wangang khidre thamoi phukna horakpa pungningi wadu chimban yawa thokpa ngam khidre lai madi lukreda nahak pu karamna chalo hair sigene chalhaningde haiduna su aiginakta karamna bu tham sigene aikhoigi iron khangduna aikhoigi mini haiba su yararoi khulapina maima pungninga khalak khanglakpa thoklo aisi aigidi siragadabani laibu lai mama machagi kari oigaba maitai thamba haiba se kabui akhoigidi namung nakhre yana khidre ai yana daba dugi matung dagidi kabui manau nupi na tamna khumlai changjarak lebi chanupi asibu karamna lana gada gene ise namom sakna konbiu maitai amana lan khe haiduna su maitai punamak ta thibamdi thokte mayamna yadraba su nangdi na chintongbi ni lana bagi lotna bagi lambi di nahangna thambi ge ninglabadi araibani asumna magi lamjingi bi nupi sina su hojiki tamubi sida yam support tawbato mina mibu nungsiba mina mibu mateng pangbiba mina mibu kanbiba haiba sisu matang sida akoina uba phangi lambi adu tau nasemda hongjai nubini hayu nahaki na teng pangnaba nopana tharakpani hairaga kanana bu thirakadage kabui amatana su hongjai gi maron khangloi nahak nabu yarabadi mayamna kari haigadage manaugi wadu taraga khulakpina lulukna wakhal tawrai amuka so hairei chumi khongjai nubine haiba tare adu mangaire aduga maitegi hongnaba sajat saksa hijadi karamna ngakadawba ani maitegi tongan bam lebersu loinama koina khangiba madugidi isanupi asigidi leirage ninglagadi man adum keno chatkini sin tamubigi tumpham matang phanglaga loire aigi chakcha haijadi aina thokpo hona jage khulakpi nahang nangamgani harabadi adu mangaire ibema khunna sidi amna ningai chawbani maitei ni haiba kharadang he khang kharaba punamak manglagani imagi di laido madudi ai ngakjage ne ima aikoi ai phanabani pamuida jatrado maman haire khulakpina sidraga unarai ima isa aikoi adu mangaire imagi nakta leiro aina sari makhai saminaba leitragana henminaba haiba du mangaire ibung ngaiba dugi laman singba saklage handaki mapokta to ngasai jatra sinasu magi mateng khara leihiba adugumba gi lamanche puksida kaudana nongmadi mana macha sida singage na khangiba puksel chawi ima namomna nangi laman tolabani tamubi mama sakpi khulakpi bu khurumjare khulakpina iren pongkhatpire mamita mapi teithokpire thaudo adu khulakpagi manau nupi adu su kaptaba ngamkhidre matang sida chapter sem losinjare